ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯣꯀꯨꯜꯗꯨ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯀꯣꯞꯄ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯕꯣꯀꯨꯜꯗ ꯌꯦꯡꯅ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯊꯥꯗꯕꯤꯔꯤ꯫ ꯕꯣꯀꯨꯜꯗꯨ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯁꯛꯐꯝ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯄꯨꯅꯦꯝꯂꯤ꯫ ꯕꯣꯀꯨꯜꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯃꯨꯛ ꯐꯝꯂꯒ ꯃꯇꯣꯝꯇ ꯄꯨꯈꯝꯁꯦ ꯂꯨꯝꯗꯤ ꯂꯨꯝꯂꯦꯁꯦ, ꯁꯦꯟꯌꯦꯛꯁꯦ ꯀꯌꯥꯕꯨ ꯁꯨꯔꯕꯖꯥꯠꯅꯣ, ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯔꯒ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯅꯤꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯤꯔꯒꯦꯗ꯫ ꯁꯦꯟꯌꯦꯛꯁꯦ ꯐꯨꯔꯤꯠꯈꯥꯎꯗ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯄꯨꯈꯝꯁꯤꯗ ꯁꯦꯟꯌꯦꯛꯁꯦ ꯇꯞ ꯇꯥꯈꯩ ꯌꯥꯎꯔꯒ ꯂꯩꯔꯗꯤ ꯃꯤꯅ ꯁꯦꯜ ꯄꯤꯅꯤꯡꯂꯔꯣꯏ꯫ ꯑꯩꯕꯨ ꯐꯨꯔꯤꯠꯁꯦ ꯐꯖꯅꯗꯤ ꯃꯜꯂꯦꯁꯦ, ꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯣ, ꯇꯣꯏꯅ ꯁꯦꯒꯥꯏꯔꯝꯂꯦꯗꯅ꯫ ꯍꯣꯏꯗ, ꯁꯦꯒꯥꯏꯔꯔꯣꯏꯒꯦꯗ, ꯃꯁꯥꯅ ꯃꯣꯠꯅ ꯅꯤꯕꯁꯨ ꯃꯥꯏꯅ ꯃꯥꯟꯖꯅꯤ ꯀꯩꯅꯣ꯫ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯇꯣꯃꯥꯜ ꯅꯠꯇ꯭ꯔꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ꯫ ꯃꯥꯏꯁꯦ ꯀꯛꯁꯝꯗ ꯌꯦꯠꯂꯤꯕ ꯐꯤꯁꯦ ꯃꯁꯤꯅ ꯑꯃꯨꯛꯇ ꯈꯨꯝꯖꯤꯜꯍꯧꯒꯦ꯫ ꯈꯨꯔꯥ ꯇꯣꯃꯥꯜꯁꯦ ꯃꯃꯤꯠꯁꯤ ꯃꯈꯨꯠꯅ ꯈꯜꯂꯒ ꯄꯥꯛꯊꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ? ꯄꯥꯛꯊꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯏ ꯃꯤꯠ ꯆꯤꯝꯕꯥꯜꯁꯦ ꯄꯩꯁꯤꯟꯅꯒꯦ꯫ ꯃꯤꯒꯤ ꯃꯇꯧꯁꯨ ꯈꯔ ꯇꯝꯕ ꯇꯥꯕꯅꯤ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯁꯤ ꯑꯣꯏꯔꯗꯤ ꯑꯉꯥꯎꯕ ꯐꯖꯅ ꯃꯥꯜꯂꯝꯃꯅꯤ꯫ ꯃꯤ ꯑꯃ ꯂꯥꯛꯂꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯥꯜꯂꯕ꯭ꯔꯅ ꯑꯃꯨꯛꯇ ꯍꯪꯒꯦꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇꯦꯅꯦ꯫ ꯑꯩꯕꯨ ꯈꯨꯔꯥ ꯇꯣꯃꯥꯜꯗ ꯑꯣꯏꯅ ꯍꯪꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯈꯨꯔꯥ ꯇꯣꯃꯥꯜꯗ ꯑꯣꯏꯅ ꯍꯪꯂꯒꯦ꯫ ꯈꯨꯔꯥ, ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯥꯜꯂꯕ꯭ꯔꯅ ꯍꯦꯛꯇ ꯍꯪꯉꯒꯦ꯫ ꯁꯣꯝꯗ ꯈꯨꯔꯥ ꯇꯣꯃꯥꯜꯁꯨ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠ ꯈꯜꯂꯒ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗꯨ ꯃꯈꯨꯠ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯒ ꯀꯝꯂꯥꯛꯇꯨ ꯀꯣꯜꯂꯤ ꯃꯌꯥꯗꯨ ꯍꯥꯏꯐꯦꯠ ꯀꯥꯔꯒ ꯑꯅꯣꯛꯇꯨ ꯏꯟꯁꯤꯜꯂꯒ ꯕꯣꯀꯨꯜꯗ ꯌꯦꯡꯂꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯕꯣꯀꯨꯜ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯨ? ꯃꯥꯅꯤꯗ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯕꯣꯀꯨꯜꯗꯨꯅꯤꯗ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤꯅ ꯍꯨꯏꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯑꯣꯡꯗꯒ ꯃꯉꯛꯀꯁꯦ ꯏꯟꯅ ꯆꯤꯡꯂꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ, ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯒꯦ꯫ ꯁꯣꯝꯗ ꯕꯣꯀꯨꯜꯗꯨ ꯃꯉꯛ ꯃꯆꯤꯟꯗꯨ ꯆꯤꯡꯅ ꯈꯨꯔꯥ ꯇꯣꯃꯥꯜꯁꯤꯗꯤ ꯏꯅꯥꯛꯇ ꯌꯨꯡꯅ ꯆꯪꯁꯤꯜꯂꯛꯂꯗꯅ ꯈꯣꯡꯈꯨꯠꯀꯁꯦ ꯈꯔ ꯍꯦꯟꯅ ꯆꯤꯡꯍꯧꯔꯒꯦ꯫ ꯑꯣ, ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯁꯥꯕꯅ ꯐꯔꯅꯤ ꯁꯤꯗꯤ꯫ ꯇꯣꯃꯥꯜꯗꯨ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜꯅ ꯕꯣꯀꯨꯜꯗ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯣꯃꯥꯜ ꯅꯠꯇ꯭ꯔꯅꯦꯍꯦ? ꯅꯪꯗꯤ ꯂꯥꯞꯈ꯭ꯔꯕ ꯃꯤꯔꯝꯂꯦꯟꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ? ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯕꯛꯀ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕ? ꯕꯣꯀꯨꯜꯅ ꯇꯣꯃꯥꯜꯗ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯒ ꯈꯨꯝꯃꯤ꯫ ꯇꯣꯃꯥꯜꯗꯨ ꯃꯈ꯭ꯋꯥꯡꯗꯨ ꯁꯠ ꯂꯥꯎꯅ ꯊꯦꯛꯇꯣꯛꯂꯒ, ꯀꯔꯤꯅꯣ ꯕꯣꯀꯨꯜ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇꯣ ꯇꯧꯔꯛꯀꯅꯨꯅꯦ ꯃꯐꯝꯁꯤꯗꯗꯤ꯫ ꯃꯤꯒꯤ ꯁꯦꯜ ꯇꯞ ꯇꯥꯈꯩ ꯃꯠꯂꯒ ꯆꯍꯤ ꯀꯌꯥꯅꯣ ꯅꯪꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯨꯕꯣ? ꯅꯌꯨꯝꯗꯣ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯗꯅ ꯅꯇꯨ ꯅꯆꯥꯁꯤꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯁꯪꯗꯨꯗ ꯕꯣꯔꯥ ꯈꯜꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯕꯣꯀꯨꯜꯗꯨ ꯃꯉꯛ ꯏꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯨꯈꯝꯗꯨ ꯇꯤꯡꯊꯣꯛꯂꯒ ꯁꯦꯟ ꯃꯥꯒꯤꯁꯤꯕꯨ ꯃꯔꯩꯒ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯍꯧꯗꯣꯡꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯉꯛꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯆꯤꯡꯂꯦꯅ꯫ ꯅꯪꯕꯨ ꯃꯤꯔꯝꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ, ꯕꯣꯀꯨꯜ? ꯃꯁꯤꯗꯤ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯂꯩꯕꯥꯛꯇ ꯈꯣꯠꯂꯒ ꯏꯔꯒ ꯇꯥꯛꯄꯅ ꯐꯔꯅꯤ꯫ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯗꯥꯡ ꯅꯣꯝꯁꯤꯟꯕꯤꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯨꯗꯅ ꯋꯥꯒ ꯉꯥꯡꯂꯨꯕ ꯇꯥꯔꯦ ꯑꯃꯨꯛ꯫ ꯉꯥꯡꯉꯨ, ꯃꯥꯒꯤ ꯈꯗꯥꯡ ꯅꯣꯝꯕꯤꯁꯦ ꯇꯧꯗꯤ ꯇꯧꯅꯤꯡꯕꯖꯥꯠꯅꯤ, ꯃꯗꯨꯗ ꯃꯔꯩꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯕꯣꯀꯨꯜꯅ ꯈꯟꯕꯕꯨ ꯀꯔꯤ ꯑꯣꯏꯅꯤ? ꯁꯦꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯤꯒꯦ, ꯄꯤꯅꯤ꯫ ꯁꯦ, ꯂꯨꯄꯥ 100ꯁꯦ ꯍꯥꯞꯀꯦꯀꯣ ꯅꯪꯒꯤ ꯄꯨꯈꯝꯁꯤꯗ꯫ ꯑꯩ
ꯅꯪꯒꯤ ꯁꯦꯟꯌꯦꯛꯁꯤ ꯍꯥꯞꯀꯦꯀꯣ. ꯌꯦ, ꯃꯤꯔꯝꯒꯤ ꯁꯦꯟꯌꯦꯛꯁꯤꯅ ꯌꯣꯠ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯄꯨꯈꯝꯁꯤꯗ ꯊꯥꯗꯕꯁꯤꯗ ꯀꯣꯗ꯭ꯔꯣꯡ ꯀꯗ꯭ꯔꯥꯡ ꯂꯥꯎꯅ ꯇꯥꯔꯤꯕꯁꯦ. ꯃꯥꯒꯤ ꯄꯨꯈꯝꯁꯦ ꯁꯦꯟꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯍꯩ ꯕꯣꯀꯨꯜ, ꯅꯪꯕꯨ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯁꯦꯟꯌꯦꯛꯇꯨ ꯌꯥꯎꯅꯦ. ꯕꯣꯀꯨꯜꯗꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯣꯃꯥꯜꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯕꯣꯀꯨꯜꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯇꯣꯃꯥꯜꯗ, ꯈꯨꯔꯥ, ꯅꯃꯧ ꯅꯨꯄꯤ ꯅꯁꯨꯁꯤꯡꯗꯨꯕꯨ ꯀꯔꯝ ꯂꯦꯜꯍꯧꯔꯤ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯈꯗ꯭ꯔꯛꯅꯤ. ꯑꯩ ꯈꯪꯉꯤ ꯕꯣꯀꯨꯜ. ꯂꯩꯀꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤ. ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯃꯥ ꯃꯆꯥꯗꯣ ꯂꯩꯀꯥꯏꯅ ꯆꯦꯡ ꯆꯥꯛ ꯄꯨꯕꯤꯔꯤ. ꯕꯣꯀꯨꯜ, ꯃꯐꯝꯁꯤꯗ ꯃꯈꯥꯏ ꯁꯤꯀꯤ ꯅꯤꯔꯒ ꯅꯪꯒꯤ ꯇꯣꯜꯂꯤꯕ ꯅꯔꯜꯁꯤꯡꯗꯣ ꯁꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ. ꯃꯗꯨꯒꯤ ꯁꯔꯨꯛ ꯃꯐꯝꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯅꯦ ꯊꯤꯅꯕ ꯇꯧ. ꯑꯩ ꯆꯠꯂꯦꯀꯣ. ꯅꯪꯅ ꯑꯩꯒꯤꯗ ꯂꯥꯛꯅꯤꯡꯂꯒꯁꯨꯅꯦ. ꯑꯥꯗꯒꯤ ꯒꯣꯂꯥꯏ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯍꯥꯏꯖꯤꯜꯂꯛꯂꯒ ꯑꯩꯒꯤ ꯃꯊꯣꯜ 2 ꯋꯥꯡꯕ ꯌꯨꯝ ꯑꯉꯥꯡꯕ ꯑꯃ ꯂꯩꯒꯅꯤ. ꯃꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯎꯀꯣ. ꯇꯣꯃꯥꯜꯗꯨ ꯕꯣꯀꯨꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯥꯛꯏ. ꯇꯣꯃꯥꯜꯗꯨ ꯃꯇꯣꯝꯇ ꯉꯥꯎꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯉꯥꯎꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ. ꯃꯥꯁꯨ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯕꯗ ꯗꯁꯥꯁꯤ ꯇꯥꯈꯤꯕꯅꯤ. ꯍꯣꯏꯗ, ꯃꯥꯁꯨ ꯑꯍꯦꯟꯕ ꯄꯥꯝꯃꯟꯈ꯭ꯔꯦ. ꯁꯦꯜ ꯄꯥꯏꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ. ꯑꯩꯁꯨ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯄꯥꯏꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯠꯇꯕꯗꯤ ꯇꯧꯒꯦ ꯈꯜꯂꯨꯗꯦ. ꯆꯠꯄꯅ ꯐꯔꯅꯤ. ꯇꯣꯃꯥꯜꯗꯨ ꯆꯠꯄ ꯂꯦꯞꯄꯒ ꯕꯣꯀꯨꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ, ꯕꯣꯀꯨꯜ, ꯌꯨꯝꯗꯁꯨ ꯀꯣꯏꯊꯣꯔꯛꯎꯀꯣ. ꯁꯣꯝꯗ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯁꯪꯒꯤ ꯐꯤꯅ ꯈꯟꯕ ꯑꯄꯤꯛꯄ ꯁꯪꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯆꯥꯛ ꯏꯟꯕꯤꯔꯤ. ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯏꯆꯟꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗ, ꯕꯦꯝꯃ, ꯄꯤꯌꯥꯗꯣ ꯈꯔ ꯂꯥꯎꯅ ꯀꯥꯎ. ꯉꯥ ꯌꯥꯎꯕꯅꯤ ꯏꯆꯦ. ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯆꯥꯒꯦ. ꯑꯩꯗꯤ ꯉꯥ ꯆꯥꯒꯦꯁꯨ ꯍꯥꯏꯗꯅ. ꯍꯣꯏ, ꯆꯥꯔꯣꯁꯦ. ꯑꯩ ꯅꯅꯥꯎꯁꯦ ꯆꯥ ꯑꯝꯇ ꯏꯟꯕꯤꯔꯒꯦ ꯑꯗꯨꯗꯤ. ꯅꯅꯥꯎ, ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ. ꯏꯆꯟꯅ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯗ ꯆꯥꯛ ꯑꯃꯨꯛ ꯏꯟꯕꯤꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯅꯍꯥ ꯑꯃ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯅꯍꯥꯗꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗꯒꯤ ꯏꯆꯟꯗ, ꯏꯇꯩꯃ, ꯆꯦꯡ ꯄꯨꯔꯛꯏꯌꯦ. ꯏꯕꯨꯡꯉꯣ, ꯏꯪꯕ, ꯅꯇꯩꯃ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ. ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯣ. ꯏꯇꯩꯃ, ꯆꯦꯡꯁꯤꯁꯨ ꯑꯗꯨꯝ ꯊꯥꯡꯖꯤꯜꯂꯣꯔꯥ? ꯉꯥꯏꯈꯣ. ꯅꯇꯣꯝꯇ ꯊꯥꯡꯕ ꯉꯝꯃꯣꯏꯌꯦ. ꯑꯩ ꯊꯣꯛꯂꯛꯑꯦ. ꯏꯇꯩꯃ, ꯂꯨꯝꯗꯤ. ꯏꯁ, ꯂꯨꯝꯃꯤ ꯁꯤꯗꯤ. ꯑꯗꯣ ꯏꯇꯩꯃ, ꯑꯩ ꯆꯤꯡꯁꯤꯜꯂꯒꯦ ꯌꯥꯔꯅꯤ. ꯏꯪꯕꯅ ꯆꯦꯡꯗꯨ ꯏꯆꯜꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯁꯪꯉꯒ ꯆꯤꯡꯁꯤꯜꯂꯛꯏ. ꯃꯩꯔꯥꯁꯪꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕ 3-4ꯁꯨ ꯐꯝꯂꯤ. ꯏꯄꯨ ꯇꯣꯝꯕꯅ ꯏꯪꯕꯗ, ꯑꯐꯕ ꯑꯉꯥꯡꯅꯤꯅꯦ ꯏꯪꯕꯁꯦ. ꯐꯠꯈꯤꯗ꯭ꯔꯕ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯥ ꯈꯛꯇꯅꯤ. ꯑꯌꯥꯝꯕꯅ ꯃꯥꯅ ꯄꯥꯡꯉꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ. ꯏꯄꯨ ꯃꯪꯒꯤꯅ, ꯄꯥꯡꯉꯤ. ꯑꯗꯣ ꯏꯪꯕꯁꯦ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦꯍꯦ ꯏꯇꯥꯎꯇꯣꯝꯕ. ꯏꯄꯨ ꯁꯥꯖꯧꯅ ꯃꯪꯒꯤꯗ, ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯏꯪꯕꯅ ꯏꯃꯧꯒꯤ ꯌꯨꯝꯗ ꯆꯪꯕꯕꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯦ? ꯀꯔꯤꯕꯨ ꯀꯥꯏꯕꯒꯦ? ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅꯤ ꯀꯔꯤꯅꯣ, ꯅꯠꯇ꯭ꯔꯥ ꯏꯇꯥꯎꯇꯣꯝꯕ? ꯏꯕꯦꯝꯃ ꯇꯝꯄꯥꯛꯂꯩꯗꯤ ꯍꯣꯇꯦꯜ ꯐꯝꯕꯤꯅꯤꯗꯣ. ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯔꯤ, ꯀꯔꯤ ꯈꯜꯂꯤ ꯏꯕꯦꯝꯃꯗꯤ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤꯗꯣ. ꯇꯝꯄꯥꯛꯂꯩꯅ, ꯗꯥꯗꯥ, ꯕꯣꯀꯨꯜꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯣꯏꯅꯣꯅꯦ? ꯃꯔꯨꯞ ꯍꯧꯅꯤꯅ ꯍꯧꯔꯒ ꯃꯔꯨꯞꯀꯤ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯁꯥꯒꯩꯗ ꯃꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯈꯤꯗꯦ. ꯁꯥꯒꯩ ꯍꯥꯠꯄ ꯃꯤꯅꯤ. ꯅꯨꯄꯥ ꯃꯥꯅꯕꯨ ꯐꯅꯦꯛꯀꯤ ꯃꯔꯨꯞ ꯍꯧꯏꯅꯦ. ꯇꯣꯝꯕꯅ, ꯏꯕꯦꯝꯃ, ꯁꯣꯏꯍꯟꯅꯤꯡꯕ ꯋꯥꯍꯟꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅꯦ ꯂꯩꯕ ꯅꯠꯇꯦ. ꯃꯔꯨꯞ ꯇꯧꯔꯒ ꯃꯔꯨꯞ ꯍꯧꯗꯣꯛꯈ꯭ꯔꯕꯁꯤꯡꯗꯨꯅ ꯁꯦꯜ ꯍꯨꯜꯂꯛꯇ꯭ꯔꯗꯤ ꯃꯔꯨꯞꯇꯣ ꯑꯗꯨꯝ ꯀꯥꯏꯕ ꯇꯥꯕꯅꯤ. ꯏꯕꯦꯝꯃꯒ ꯕꯣꯀꯨꯜꯒꯁꯨ ꯍꯣꯇꯦꯜ ꯑꯁꯤꯗ ꯈꯟꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯤꯕꯗꯨꯅꯤ ꯏꯕꯦꯝꯃꯅ ꯃꯔꯨꯞ ꯍꯧꯗꯣꯛꯈ꯭ꯔꯒ ꯁꯦꯜ ꯍꯨꯟꯗꯕꯗꯒꯤ. ꯃꯪꯒꯤꯅ, ꯀꯔꯤ, ꯏꯕꯦꯝꯃ ꯇꯝꯄꯥꯛꯂꯩꯃꯒ ꯕꯣꯀꯨꯜꯒ ꯈꯟꯅꯈꯤꯕ ꯂꯩ ꯍꯥꯏꯕ? ꯕꯦꯝꯃ, ꯇꯝꯄꯥꯛ. ꯗꯥꯗꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝꯒꯤ ꯅꯠꯇꯦꯗ. ꯂꯨꯍꯣꯡꯕ ꯃꯔꯨꯞꯀꯤ ꯃꯇꯥꯡꯒꯤꯅꯤ. ꯕꯣꯀꯨꯜꯒ ꯑꯩꯒ ꯈꯠꯅꯈꯤꯕꯗꯨꯗꯤ. ꯇꯣꯝꯕꯅ,
Tampak lay nang su luhong marup to laukraga sel hunkidabani aisu marup to yauribani Bokul na magi inkol machet ama yolaga aigi sel awat pa singkibani marup kai kiba mayam dugi sel thoba lakpada mayum do madu thadok lamaga Bokul do ngauraga mangkibani Sajongna ibema tampak leima cha do khara ga hiro moigi phiroi do chak yamna watkini khangi chak thong loi sing do hojikta changkibada mangai numit sina wa ton yoruba kansida kanadi tausinga wari sanaraga leithoke numit kudingi phamba sunati tombana itaw phiroi do ai su kadabani horen phi honglaga puna sakrasi nongmani ni gi matungni Bokul du miram dugi saukhatpa mafam amadani Bokul lambi gi matai amada phamlaga karigumba amada yenglaga makhut masado hairi Bokul leironi na sado lekre aduga mu chongkatlo maduni dana ai su changsilaga yausilasrene mako gasi yungaga chonglini yera asidi ai su haiba yaida hainida Bokul na yenglibadu lambi gi matai amada uchek amana chongba sanabadu yenglibani usik manakta usiki mapu amasu phamli laibak thibadi usiki mapu adu mamit tangi mamit tangba nupa adugi usik nani kumhai tawraga sel talibadu usik adubu yengliba miyoi singdu usik mapu duda senyek thadanari kumhai yengba nupa amana angakpani matamsi taibang mina tawba ngamdabase usik sina tawri aduga khut ani panba khong ani panba taibang miyai khoina kari tawraga leiriba Bokul usek tu da yenglaga magi makhong makhutta amu yengi Bokul da matomta aina taibang miyoiba aduga mana usek aina tawba ngamdaba mana tawba ai ngawba tare ai tasengna ngawra sapa tare nahan thingnabadu kurato malniko mana magi yumda changau hairamiko ai magi yumda chatlake sel khara lauraga yumda naba tawbana phani ai adu kurato malna sel piraktradi kamai tawba mana sel pigena kawbusnati aidi Bokul du tomalna taklamba lerak adu changlei humang side aina nahalak lambadu sigi mafam sinatra yum angang bahaibro asang bahaibro kurato malgi yum duwa hoida ngangera sangera hekta sangage somna tomaldu chaksana sana magi nupi kabok leida kabok lei Bokul dubu sikraba jatlani nahan aini yumna changaw hairamani changakti ne siramdana torani mase haidida nang sumadudi mabu kadaida leibagi khangbro mapa nangbo nasanu pahalaglaga thihalusiro ha ye aigi wakhalda khanbadu haibagi wani kaino piklingaidadi mabuk yamna phabani ne Bokul da moi mapa hausisu dum pharamkhini taningda wado yam ngangdawri na ihe karino kabuk le aibu haujikti phatte haikrabro ha mina ngangribasi loiba phawba tawne wa marak thakkanune mina nganglingai wa marak hek thatline nangse wado marak thatningba ngakta hek ngangido nangdi aduna hekta thatninglakpa nasanu para makhada makhol tarisina Tomaldu thongnawramda mangakto haifet thangkalaga yengi oirambasu yai kumtharaga yengucho kabok leima kabok leidu makhada kumthaki laklibdu Bokul oiramle kabok leina Bokul da yenglaga harauna oh pictro pikling da ukhibani ko Bokul nangna dom chana law mathakta ne nakhura su phamlibani idomcha aigi phisi yamole hai nangi phido motle su khangi madam chele su khangi nanang nu pagi ne phi yamna leye ihe magi kai thibisia hausi su tawri boire do kabok leina Bokul ge amot pakhutu pairaga singsili Bokul na leiribadu Tomal gi manaktani Tomal na Bokul da Bokul na phidu di kaidore Bokul du tumina lei kabok leina Bokul da Bokul na khura se na taisaba amata ngangdrabani hausikansi ngawrabani ko Tomalna ngawridi nangnine nangnadi
ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯃꯨꯟꯅ ꯇꯥꯗꯦꯗꯣ ꯕꯣꯀꯨꯜ ꯅꯪꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯍꯥ ꯈꯨꯔꯥ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯏꯗꯣꯝꯆꯥ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯤ ꯀꯕꯣꯛ ꯂꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯅꯨꯄꯤꯒ ꯎꯅꯤꯡꯂꯛꯄ꯭ꯔꯣ ꯍꯥ ꯅꯪꯅ ꯃꯤꯔꯝꯁꯦ ꯂꯩꯔꯝꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯕꯣꯀꯨꯜ ꯏꯗꯣꯝꯆꯥ ꯆꯍꯤ 5 ꯍꯥꯏꯔꯝꯂꯅꯤ ꯇꯣꯃꯥꯜꯅ ꯀꯃꯥꯏ ꯇꯧꯕꯅꯣꯅꯦ ꯕꯣꯀꯨꯜ ꯅꯪꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝꯅꯕꯨ ꯊꯥꯖꯗꯦꯅꯦ ꯏꯗꯣꯝꯆꯥ ꯈꯨꯔꯥ ꯑꯩꯅ ꯃꯔꯨꯞ ꯍꯧꯕꯒꯨꯝꯗꯨꯃꯗꯤ ꯑꯩ ꯁꯦꯜ ꯑꯗꯨꯝ ꯐꯪꯈꯤ ꯃꯗꯨꯗꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯨꯅꯥꯅ ꯂꯨꯍꯣꯡ ꯃꯔꯨꯞ ꯑꯃ ꯍꯧꯁꯦꯅ ꯑꯃꯨꯛ ꯍꯧꯃꯤꯟꯅꯈꯤ ꯃꯨꯅꯥꯟꯒ ꯍꯧꯃꯤꯟꯅꯔꯨꯕ ꯃꯔꯨꯞꯇꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯐꯪꯃꯤꯟꯅꯒꯗꯕ ꯁꯔꯨꯛꯇꯣ ꯃꯥꯅ ꯂꯣꯟꯅ ꯂꯣꯏꯁꯤꯜꯂꯝꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯅꯔꯛꯄꯁꯨ ꯃꯥꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯨꯅꯥꯅ ꯑꯩ ꯑꯃꯨꯛ ꯈꯪꯍꯟꯗꯅ ꯃꯔꯨꯞ ꯑꯃꯃꯨꯛ ꯍꯧꯔꯝꯈꯤ ꯃꯔꯨꯞ ꯑꯗꯨꯅ ꯑꯃꯨꯛ ꯕꯣꯀꯨꯜꯅ ꯍꯥꯠꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯅꯕ ꯕꯣꯀꯨꯜꯒ ꯍꯧꯃꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯃꯨꯅꯥꯅ ꯃꯔꯨꯞ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯀꯌꯥꯝ ꯍꯥꯏꯖꯤꯜꯂꯒ ꯃꯔꯨꯞꯇꯨꯒꯤ ꯑꯍꯥꯟꯕ ꯍꯨꯟꯅꯔꯛꯄ ꯁꯦꯜ ꯃꯌꯥꯝꯗꯣ ꯃꯨꯅꯥꯅ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯍꯦꯟꯅ ꯗꯁꯥ ꯇꯥꯈꯤꯕꯅꯤ ꯏꯗꯣꯝꯆꯥ ꯇꯣꯃꯥꯜꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯄꯨꯟꯅ ꯂꯨꯄꯥ ꯀꯌꯥꯒꯤ ꯁꯦꯟꯐꯝꯅꯣ ꯃꯨꯅꯥꯅ ꯍꯥꯠꯈꯤꯕꯗꯣ ꯂꯨꯄꯥ ꯂꯥꯛ 15ꯒꯤ ꯃꯌꯥꯅꯤ ꯈꯨꯔꯥ ꯀꯕꯣꯛ ꯂꯩꯅ ꯃꯣꯏ ꯃꯄꯥ ꯃꯨꯅꯥꯟꯗꯣ ꯇꯥꯇꯥ ꯑꯃ ꯅꯦꯛꯂꯒ ꯇꯛꯈꯥꯏꯔꯒꯅꯦ ꯍꯥꯠꯇꯣꯛꯂꯁꯤꯔꯥ ꯍꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯃꯔꯨꯞ ꯑꯃ ꯍꯧꯁꯤꯅ ꯀꯧꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯏꯟꯊꯔꯒ ꯍꯥꯠꯁꯤꯔꯥ ꯕꯣꯀꯨꯜ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯕꯣꯀꯨꯜꯗꯨ ꯀꯕꯣꯛ ꯂꯩꯗ ꯇꯟꯅ ꯌꯦꯡꯂꯒ ꯀꯔꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯏꯟꯊꯗꯣꯏꯅꯣ ꯏꯗꯣꯝꯆꯥ ꯏꯍꯦ ꯃꯌꯥꯝꯅ ꯇꯣꯡꯉꯒ ꯆꯠꯅꯔꯤꯕ ꯎꯃꯥꯏꯕꯤ ꯃꯥꯟꯕ ꯃꯁꯥ ꯐꯟꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯀꯩꯅꯣ ꯏꯟꯊꯗꯧꯔꯤꯁꯦ ꯇꯣꯃꯥꯜꯅ ꯃꯗꯨꯗꯤ ꯄꯥꯏꯔꯤꯉꯩꯗ ꯊꯣꯡ ꯈꯥꯡꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯕꯣꯛ ꯂꯩꯕ ꯅꯪꯕꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯃꯣꯏꯒꯤ ꯅꯨꯄꯤ ꯀꯟꯇꯦꯛꯇꯔꯗꯨꯗ ꯊꯣꯡ ꯍꯥꯡꯉꯣꯗꯅ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯀꯦ ꯏꯁꯤꯡ ꯃꯔꯤꯁꯦ ꯐꯨꯜꯂꯦ ꯍꯥꯏꯔꯨꯕꯨ ꯃꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯤꯡꯗ ꯆꯪꯍꯜꯂꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ ꯍꯪꯉꯤ ꯏꯕꯦꯝꯃ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯕꯗꯤ ꯌꯨꯝꯊꯛꯇ ꯇꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯋꯥꯏ ꯁꯪꯅ ꯇꯧꯒꯦ ꯍꯥꯏꯔꯨꯕꯨ ꯅꯨꯄꯤ ꯍꯦꯟꯗꯃꯦꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯏꯄꯨꯅ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯕ ꯐꯪꯉꯔꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯐꯝꯗ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯗꯕꯅꯤ ꯁꯤꯅꯤꯗꯅ ꯅꯨꯄꯤ ꯍꯦꯟꯗꯤꯃꯦꯟꯗꯨꯅ ꯍꯥꯏꯔꯤꯁꯦ ꯀꯕꯣꯛ ꯂꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯥ ꯊꯅꯝꯂꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯨꯝꯊꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯠꯇ꯭ꯔ ꯕꯣꯀꯨꯜꯗꯨ ꯃꯇꯣꯝꯇ ꯐꯛꯂꯥꯡ ꯑꯃꯨꯛ ꯌꯦꯡ ꯀꯥꯆꯤꯜꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯃꯥꯜꯒ ꯀꯕꯣꯛ ꯂꯩꯒꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯕꯣꯀꯨꯜꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯀꯕꯣꯛ ꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯣꯃꯥꯜꯗ ꯈꯨꯔꯥ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯕꯣꯀꯨꯜ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯐꯩ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯈꯨꯔꯥ ꯆꯠꯄꯒꯤꯗꯤ ꯉꯁꯤꯃꯛ ꯆꯠꯅꯤꯡꯉꯤ ꯑꯗꯨ ꯈꯪꯗꯦ ꯏꯗꯣꯝꯆꯥ ꯃꯣꯏ ꯃꯄꯥ ꯃꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯑꯇꯣꯡꯃꯜꯗꯨꯕꯨ ꯀꯌꯥ ꯂꯩꯔꯝꯈꯤꯅꯤ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯃꯐꯝꯗ ꯇꯦꯂꯤꯐꯣꯟꯗꯣ ꯑꯃꯨꯛꯇ ꯑꯣꯠꯂꯨꯗꯅ ꯇꯣꯃꯥꯜꯅ ꯇꯦꯂꯤꯐꯣꯟ ꯃꯁꯤꯡ ꯏꯕ ꯆꯦꯊꯥꯗꯣ ꯄꯨꯊꯣꯔꯛꯎ ꯕꯣꯀꯨꯜꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯤꯀꯦꯠꯇꯨ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯇꯣꯟꯗ ꯍꯥꯏꯔꯒ ꯀꯛꯍꯜꯂꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯣꯀꯨꯜꯗꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯂꯤ ꯑꯗꯨꯒ ꯑꯃꯣꯠꯄ ꯐꯨꯔꯤꯠꯇꯨꯒꯤ ꯃꯁꯤꯗꯅ ꯃꯃꯥꯏꯒꯤ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯈꯤꯁꯤꯔꯥ ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯁꯦꯜ ꯊꯣꯛꯄ ꯂꯥꯛꯄꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦꯀꯣ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯁꯪ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯒꯗꯣꯏꯔꯥ ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯔꯣꯏ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯐꯝ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯒ ꯁꯦꯜ ꯇꯥꯜꯂꯒ
ꯃꯇꯝ ꯈꯔ ꯆꯍꯤ ꯈꯔ ꯏꯇꯣꯝꯇ ꯂꯦꯜꯂꯒꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯏꯪꯅ ꯍꯤꯡꯂꯨꯔꯒꯦ ꯕꯣꯀꯨꯜꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯊꯕꯛ ꯁꯨꯐꯝ ꯂꯩꯕ ꯌꯨꯝ ꯁꯨꯝ ꯌꯦꯡꯂꯝꯃꯤ ꯁꯣꯝꯗ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯀꯕꯣꯛ ꯂꯩ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯇꯣꯟꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯅꯥꯎꯇꯣꯟꯅ ꯇꯣꯃꯥꯜꯗ ꯕꯥꯖꯤ ꯏꯃꯥ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯨꯅꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯀꯣꯟꯗꯨꯝ ꯀꯧꯕ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯅ ꯃꯨꯅꯥꯜꯗꯣ ꯃꯁꯛ ꯐꯖꯅ ꯈꯪꯂꯝꯃꯤ ꯀꯣꯟꯗꯨꯝꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯌꯨꯝ ꯏꯪꯈꯣꯜ ꯌꯥꯎꯕ ꯂꯝ ꯑꯃꯁꯨ ꯃꯨꯅꯥꯜꯗ ꯅꯃꯥ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯈꯤꯕ ꯂꯩ ꯍꯥꯏ ꯀꯕꯣꯛ ꯂꯩꯅ ꯀꯔꯤ ꯃꯤꯒꯤ ꯂꯝ ꯏꯪꯈꯣꯜꯕꯨ ꯃꯥꯅ ꯂꯧꯒꯦꯗꯤ ꯇꯥꯇꯥ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯃꯗꯣ ꯊꯣꯝꯃꯒ ꯍꯥꯠꯇꯣꯛꯂꯁꯤꯔ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯃꯨꯅꯥꯜ ꯍꯥꯏꯗꯣ ꯏꯃꯥ ꯇꯥ ꯀꯣꯟꯗꯨꯝꯗꯤ ꯁꯤꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜꯗꯨꯁꯨ ꯃꯤ ꯂꯩꯅꯗꯕꯅꯤꯅ ꯃꯨꯅꯥꯜꯅ ꯂꯦꯝꯅ ꯄꯤꯌꯨ ꯍꯥꯏꯕꯖꯥꯠꯅꯤ ꯀꯣꯟꯗꯨꯝꯅ ꯌꯥꯗꯕꯒꯤꯅꯤ ꯃꯨꯅꯥꯜꯅ ꯀꯣꯟꯗꯨꯝꯁꯦ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯍꯥꯠꯀꯅꯤꯅ ꯀꯤꯍꯜꯂꯛꯂꯤꯕꯁꯦ ꯕꯥꯖꯤ ꯃꯨꯅꯥꯜꯗꯣ ꯑꯩ ꯊꯕꯛ ꯇꯧ ꯌꯦꯡꯉꯣ ꯑꯩ ꯍꯌꯦꯡ ꯏꯝꯐꯥꯜ ꯊꯣꯛꯀꯦ ꯇꯣꯃꯥꯜꯅ ꯅꯌꯥꯝꯕꯗꯣ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯤ ꯃꯥꯅ ꯀꯔꯤꯁꯨ ꯂꯥꯜꯂꯝꯂꯣꯏ ꯅꯌꯥꯝꯕꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯣ ꯏꯕꯨꯡꯉꯣ ꯕꯥꯖꯤ ꯇꯥ ꯀꯣꯟꯗꯨꯝꯒꯤ ꯏꯪꯈꯣꯜꯗꯣ ꯇꯥ ꯀꯣꯟꯗꯨꯝꯅ ꯑꯩꯈꯣꯏ ꯇꯥ ꯕꯣꯀꯨꯜꯗ ꯅꯃꯥ ꯄꯥꯟꯕꯤꯔꯁꯦꯅ ꯍꯥꯏꯔꯛꯂꯕꯅꯤ ꯏꯅꯥꯎꯇꯣꯟꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯀꯕꯣꯛ ꯂꯩ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯂꯤ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯏꯅꯥꯎꯇꯣꯟꯗꯨ ꯐ꯭ꯂꯥꯏꯠ ꯇꯣꯡꯅ ꯇꯣꯡꯅ ꯃꯇꯣꯝꯇ ꯃꯨꯅꯥꯜ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯌꯦꯡꯉꯣ ꯁꯣꯝꯗ ꯃꯨꯅꯥꯜꯁꯨ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯃꯔꯨꯞ ꯑꯆꯧꯕ ꯍꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯖꯤꯜꯂꯛꯂꯦ ꯃꯨꯅꯥꯜꯗꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯇꯣꯝꯇ ꯃꯔꯨꯞ ꯍꯧꯈꯤꯗꯕ ꯀꯨꯏꯔꯦꯅꯦꯀꯣ ꯑꯩꯁꯦ ꯕꯣꯀꯨꯜꯅ ꯃꯤꯔꯝꯗ ꯆꯦꯟꯈ꯭ꯔꯒ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯆꯍꯤ 5ꯁꯦ ꯃꯔꯨꯞꯁꯤ ꯂꯦꯞꯄꯨꯔꯦꯅꯦꯀꯣ ꯍꯟꯗꯛꯇꯤ ꯂꯨꯄꯥ ꯂꯥꯛ 10 ꯇꯥꯕ ꯃꯔꯨꯞ ꯑꯃ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯪꯒꯗꯕꯗꯨꯃ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯃꯊꯪ ꯃꯤꯒꯤ ꯐꯥꯎꯔꯛꯄ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯊꯣꯛꯇꯅ ꯊꯝꯂꯒ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯂꯨꯄꯥ ꯂꯥꯛ 3-4 ꯈꯛ ꯆꯪꯅ ꯁꯥꯕ ꯌꯨꯝꯗꯣ ꯃꯩ ꯊꯥꯗꯣꯛꯄꯗ ꯃꯔꯨꯞꯀꯤ ꯄꯤꯊꯣꯛꯀꯗꯕ ꯁꯦꯜꯗꯣ ꯌꯥꯎꯈ꯭ꯔꯦꯅ ꯀꯣꯛ ꯈꯨꯝꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯔꯨꯞ ꯀꯥꯏꯗꯅ ꯑꯩꯅ ꯉꯝꯗꯕ ꯀꯔꯤ ꯊꯕꯛ ꯂꯩꯔꯤꯕꯒꯦ ꯍꯥ ꯁꯣꯝꯗ ꯏꯅꯥꯎꯇꯣꯟꯁꯨ ꯏꯝꯐꯥꯜꯗ ꯃꯨꯅꯥꯜ ꯊꯤꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠ 5-10ꯒꯤ ꯃꯇꯨꯡꯅꯤ ꯃꯨꯅꯥꯜꯒ ꯏꯅꯥꯎꯇꯣꯟꯒ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔꯤꯕꯗꯨ ꯃꯨꯅꯥꯜꯅ ꯏꯅꯥꯎꯇꯣꯟꯗ ꯑꯗꯨꯗꯤ ꯊꯕꯛꯁꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯇꯥꯎ ꯃꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯗ ꯏꯇꯥꯎꯒꯤꯁꯨ ꯃꯤ ꯋꯥꯠꯂꯝꯂꯣꯏ ꯃꯤꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯑꯩꯅꯕꯨ ꯃꯤ ꯋꯥꯠꯂꯦꯕ꯭ꯔꯣ ꯍꯥ ꯂꯨꯄꯥ ꯂꯥꯛ 10 ꯇꯥꯕ ꯃꯔꯨꯞꯅꯤ ꯍꯧꯒꯗꯣꯏꯁꯦ ꯃꯔꯨꯞ ꯍꯧꯕꯒꯤ ꯃꯄꯨꯅ ꯐꯪꯒꯗꯕ ꯁꯦꯜꯗꯣ ꯏꯕꯥꯅꯤ ꯇꯪꯈꯥꯏ-ꯇꯪꯈꯥꯏꯅꯤ ꯌꯦꯟꯅꯒꯗꯧꯔꯤꯕꯁꯤ ꯏꯇꯥꯎ ꯃꯨꯅꯥꯜ ꯉꯁꯤꯗꯤ ꯈꯨꯌꯧꯅꯃꯜꯂꯦ ꯃꯤ ꯈꯣꯝꯕꯗꯣ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯊꯥ 2ꯒ ꯅꯣꯡꯃ ꯆꯣꯟꯊꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯨꯅꯥꯜꯗꯨ ꯃꯥꯒꯤ ꯑꯄꯤꯛꯄ ꯌꯨꯝ ꯃꯅꯨꯡꯗꯅꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯏꯅꯥꯎꯇꯣꯟꯒ ꯃꯣꯏ ꯑꯅꯤꯅ ꯃꯔꯨꯞ ꯍꯧꯕꯒꯤ ꯐꯪꯕ ꯂꯨꯄꯥ ꯂꯥꯛ 10ꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯨꯅꯥꯜꯅ ꯏꯅꯥꯎꯇꯣꯟꯁꯦ ꯗꯁꯥ ꯇꯥꯒꯗꯧꯔꯦꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯟꯅꯒꯗꯕ ꯁꯦꯜꯁꯦ ꯑꯩꯅ ꯂꯧꯔꯒ ꯑꯩꯒꯤ ꯌꯨꯝ ꯃꯆꯥꯁꯦ ꯃꯩ ꯊꯥꯗꯣꯛꯂꯒ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯁꯦꯜ ꯌꯥꯎꯈ꯭ꯔꯦꯅ ꯀꯨꯝꯕ ꯇꯥꯕꯅꯤꯅꯦ ꯃꯨꯅꯥꯜꯗꯣ ꯅꯣꯛꯂꯤꯉꯩ ꯃꯄꯥꯟꯗ ꯏꯅꯥꯎꯇꯣꯟꯅ ꯃꯨꯅꯥꯜꯗ ꯀꯧꯔꯛꯏ ꯏꯇꯥꯎ ꯑꯩꯅꯦ ꯏꯅꯥꯎꯇꯣꯟꯅꯦ ꯍꯩ ꯏꯅꯥꯎꯇꯣꯟꯅꯤꯅꯦ ꯁꯦꯜꯁꯤ ꯐꯩꯖꯨꯞꯁꯤꯡ ꯌꯣꯝꯁꯤꯜꯂꯒ ꯊꯝꯍꯧꯒꯦ ꯎꯍꯟꯕ ꯀꯌꯥꯕ ꯅꯠꯇꯦ ꯏꯅꯥꯎꯇꯣꯟ ꯑꯩ ꯊꯣꯛꯂꯛꯑꯦ ꯃꯨꯅꯥꯜꯗꯨ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯍꯧꯖꯤꯛ ꯀꯧꯔꯝꯕꯗꯨ ꯏꯅꯥꯎꯇꯣꯟ ꯅꯠꯇ꯭ꯔꯅꯦ ꯃꯨꯅꯥꯜꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯍꯦ ꯃꯅꯤꯡꯊꯣꯡꯁꯤꯅ ꯍꯨꯏ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯆꯪꯉꯝꯂꯕ꯭ꯔꯥ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯥꯟꯅꯗꯦ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯨꯅꯥꯜꯗꯨ ꯃꯥꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤ ꯑꯩꯒꯤ ꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤ ꯌꯨꯝꯁꯤ ꯀꯟꯕꯁꯨ ꯉꯝꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ
ꯃꯨꯅꯥꯜꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯔꯒ ꯁꯦꯜ ꯌꯣꯝꯈꯤꯕ ꯐꯤꯗꯨꯗ ꯑꯃꯨꯛꯁꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯌꯦꯡꯂꯤ꯫ ꯑꯩ ꯉꯥꯎꯔꯅꯤ, ꯌꯨꯝꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤ, ꯁꯦꯜꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯀꯣꯟꯗꯨꯝꯅ ꯏꯅꯥꯎꯇꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕ ꯀꯣꯟꯗꯨꯝꯒꯤ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜꯗꯨ ꯕꯣꯀꯨꯜꯒꯤ ꯃꯇꯩ ꯃꯅꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯣꯡꯃ ꯏꯅꯥꯎꯇꯣꯟꯗꯨ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯅꯥꯎꯇꯣꯟꯗꯨ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯅꯥꯎꯇꯣꯟꯅ ꯕꯣꯀꯨꯜꯗ ꯇꯥꯗ ꯁꯦꯜꯗꯨ ꯉꯁꯤ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯂꯝꯁꯤꯁꯨ ꯇꯥ ꯀꯣꯟꯗꯨꯝꯅ ꯇꯥ ꯕꯣꯀꯨꯜꯒꯤꯗ ꯃꯤꯡ ꯄꯥꯟꯁꯤꯜꯂꯣꯅ ꯄꯥꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯏꯇꯩꯃꯗꯤ ꯇꯥꯗ? ꯅꯇꯩꯃꯗꯨꯕꯨ ꯏꯆꯜ, ꯏꯆꯜ, ꯅꯅꯥꯎ ꯅꯨꯄꯥ ꯂꯥꯛꯂꯤꯅꯦ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯆꯜ ꯊꯣꯛꯂꯛꯏ꯫ ꯏꯅꯥꯎꯇꯣꯟꯅ ꯏꯇꯩꯃ, ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯅꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯏꯅꯥꯎꯒꯤ ꯂꯃꯟ ꯃꯄꯣꯛꯁꯤꯃꯒꯤꯅꯦ, ꯁꯤꯡꯕ ꯉꯝꯂꯔꯣꯏꯀꯣ ꯏꯅꯥꯎꯇꯣꯟ꯫ ꯕꯣꯀꯨꯜꯅ ꯏꯕꯨꯡꯉꯣ, ꯏꯅꯥꯎꯇꯣꯟ, ꯅꯌꯥꯝꯕꯗꯤ ꯑꯄꯪꯕꯅꯤꯗꯣ, ꯊꯃꯣꯏ ꯆꯝꯕꯅꯤꯗꯣ, ꯑꯄꯪꯕ ꯃꯤꯅ ꯊꯃꯣꯏ ꯆꯝꯂꯨꯕꯒꯤꯅꯤ ꯇꯥꯈ꯭ꯔꯤꯕ ꯗꯁꯥꯁꯤ꯫ ꯏꯅꯥꯎꯇꯣꯟꯅ ꯇꯥꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯒꯤꯅꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯃꯌꯥꯝꯁꯦ꯫ ꯑꯗꯣ ꯏꯇꯩꯃꯒ ꯇꯥꯗꯒꯗ ꯀꯩꯅꯣꯝꯇ ꯌꯦꯡꯍꯟꯒꯦ, ꯒꯥꯔꯤꯗ ꯀꯥꯈꯠꯁꯤ꯫ ꯏꯅꯥꯎꯇꯣꯟꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯤ꯫ ꯕꯣꯀꯨꯜꯒꯤ ꯏꯆꯜꯒꯁꯨ ꯏꯅꯥꯎꯇꯣꯟꯒꯤ ꯒꯥꯔꯤꯗ ꯇꯣꯡꯅ ꯇꯣꯡꯅ꯫ ꯑꯔꯥꯞꯄꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯂꯤꯕꯗꯨ ꯃꯣꯏ ꯑꯍꯨꯝꯅ ꯎꯏ꯫ ꯕꯣꯀꯨꯜꯗꯨ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯌꯦꯡꯂꯒ ꯈꯨꯇꯨꯝ ꯇꯥꯔꯒ ꯄꯦꯟꯅ ꯊꯃꯣꯏꯗ ꯅꯣꯛꯏ꯫ ꯏꯆꯜꯁꯨ ꯃꯄꯤꯔ ꯆꯦꯟꯅ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯈꯨꯇꯨꯝ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯨꯅꯥꯜꯅꯤ꯫